ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯄꯨꯂꯖꯤꯠ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯕꯗ ꯇꯥꯛꯄꯤꯌꯨ ꯑꯩꯍꯥꯛ ꯚꯨꯂꯥꯒꯟꯖ ꯃꯩꯇꯩ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯍꯧꯖꯤꯛ ꯉꯁꯤꯃꯛ ꯃꯦꯘꯥꯂꯌꯥ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ 2018ꯒꯤ ꯚꯨꯂꯥꯒꯟꯖꯀꯤ ꯁꯤꯗꯩꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯗ ꯚꯣꯠ ꯊꯥꯗꯔꯤꯁꯤ ꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯈꯨꯟꯁꯦ ꯀꯌꯥꯃꯨꯛꯅꯣ ꯑꯗꯨꯒ ꯃꯩꯇꯩ ꯀꯌꯥꯃꯨꯛꯅ ꯚꯣꯠ ꯊꯥꯗꯩ ꯑꯗꯨꯒ ꯃꯃꯥꯡꯗ ꯚꯣꯇꯤꯡ ꯔꯥꯏꯠ ꯐꯪꯈ꯭ꯔꯕ꯭ꯔꯥ ꯑꯗꯒꯤ ꯍꯟꯗꯛꯅ ꯀꯌꯥꯝ ꯚꯣꯇꯤꯡ ꯔꯥꯏꯠ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯟꯗꯛꯇꯤ ꯑꯁꯤꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯝꯗꯨꯠ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯀꯧꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯒ ꯇꯥꯏꯅꯕ ꯍꯟꯗꯛ ꯁꯤꯒ ꯃꯃꯥꯡꯗꯗꯤ ꯃꯤꯇꯩ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯚꯣꯇꯤꯡ ꯊꯥꯗꯕꯒꯤ ꯔꯥꯏꯠ ꯐꯪꯉꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ 50-60 ꯔꯣꯝ ꯃꯤꯌꯥꯝ ꯃꯤꯇꯩꯁꯤꯡ ꯚꯣꯠ ꯊꯥꯗꯕꯒꯤ ꯔꯥꯏꯠ ꯐꯪꯉꯦ ꯚꯣꯇꯔ ꯑꯥꯏ ꯀꯥꯔꯗꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯤꯕ ꯃꯤꯇꯩ ꯌꯨꯝꯅꯥꯛꯁꯦ ꯈꯨꯟ ꯃꯔꯤ ꯕꯥꯏꯔꯣꯡꯗꯒꯤꯅ ꯀꯨꯔꯤꯈꯥꯜ ꯅꯣꯌꯥꯕꯁꯇꯤ ꯑꯗꯨꯗꯒꯤ ꯚꯨꯂꯥꯒꯟꯖ ꯈꯨꯟ ꯃꯔꯤꯒꯤ ꯚꯣꯇꯔꯁꯤꯡꯅ ꯁꯤꯒ ꯚꯣꯠ ꯊꯥꯗꯩ ꯑꯗꯨꯒ ꯑꯇꯣꯞꯄꯗꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯈꯔꯦ ꯀꯩꯅꯣꯒꯤ ꯏꯁꯥꯃꯣꯇꯤꯔꯣꯝꯗ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯁꯦ ꯍꯧꯖꯤꯛ ꯑꯙꯥꯔ ꯀꯥꯔꯗꯀꯗꯨ ꯄꯥꯏꯅꯕ ꯌꯥꯎꯔꯕ꯭ꯔꯥ ꯑꯌꯥꯝꯕꯅ ꯄꯥꯏꯅꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯏꯅꯗ꯭ꯔꯤꯕ꯭ꯔꯥ आधार कार्ड ती दुम खरा पाइना जावरे आधार कार्ड जुम आधार कार्ड मी मी कम जंगई हुंबुरम दी आधार कार्ड पाइना जावरे ꯑꯗꯨꯒ ꯑꯃꯅ ꯃꯁꯤꯗꯒꯤꯅ ꯆꯍꯤ 10-20 ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯔꯣꯜ ꯃꯥꯒꯤ ꯈꯨꯟꯅꯥꯏꯔꯣꯜ ꯑꯗꯩ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯂꯩꯔꯝꯕ ꯐꯤꯕꯝꯒ ꯍꯧꯖꯤꯛ 2018 ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯈꯨꯜ ꯃꯔꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯐꯤꯕꯝꯁꯦ ꯚꯨꯂꯥꯒꯟꯖ ꯃꯤꯇꯩ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯈꯤꯇꯪ ꯊꯦꯡꯅꯕꯤꯔꯛꯄ ꯑꯗꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯩ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯆꯍꯤ 10 ꯃꯃꯥꯡꯗꯗꯤ ꯈꯔ ꯑꯗꯨꯝ ꯁꯦꯟ ꯇꯨꯡꯒꯤ ꯈꯔ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠꯀꯤ ꯁꯤꯒ ꯄꯣꯏꯟ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯝ ꯁꯦꯟ ꯇꯥꯟꯕꯒꯤꯗꯤ ꯑꯗꯨꯝ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯦ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠꯀꯤ ꯁꯤꯒ ꯄꯣꯏꯟ ꯂꯩꯕꯗꯒꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯁꯦꯟꯒꯤꯗꯤ ꯍꯧꯖꯤꯛ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯔꯦ ꯁꯦꯟ ꯇꯥꯟꯐꯝꯗꯤ ꯑꯗꯨꯝ ꯁꯤꯒ ꯁ꯭ꯀꯣꯞ ꯂꯩ ꯈꯔ ꯄꯨꯂꯖꯤꯠ ꯚꯨꯂꯥꯒꯟꯖ ꯃꯤꯇꯩ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯁꯦꯂꯥ ꯚꯨꯂꯥꯒꯟꯖ ꯕ꯭ꯂꯣꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟ ꯈꯔꯁꯤꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯥꯒꯤ ꯀꯜꯆꯔ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯃꯅꯥꯠꯀ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯤꯖꯥꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨ ꯑꯦज ꯑ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯅ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩꯒꯦ आइडेंटिटी दुम मितैगी कल्चर अखोइगी लाई हराउबा करिगुम्बा अदुदि अखोइ सिगा लेते हुजिक माने हानादि अखोइ पिङैदा अखोइ बोखोइना करि तो कैनो खरादि अखोइ दुम खरादि खंगामि हुजिक अदु अखोइ चावबदगिदि अदुदि कैसुसु लेतरे हुजिक लाई हराउबा दो उबा फंगिदरे अदुगगी मितैगी जहा जगोइ इसै कुमै करिगा अदुदि कैसुसु खंगदरे उदरे 2007 da muksiga मितैगी मणिपुरदगी सिगा का ओजा जोगिन्द्रना कल्चर प्रोग्राम पुरागा दुगागी अखोइ खरा सिगा दुम अदुगानि खरा खंगिबा मितैगी करि माइना तौइ तौदे अदु अमकमु अदुगी नेक्स्ट स्टेप अखोइ तौनिंबा पामी मणिपुरदा लेरिबा एनजीओ मयाम सिंगना करि मोइना सपोर्ट तौरदि अखोइगी तरफतैसु अखोइ जहा पुथोकपा ngamba अखोइ पुथोकनि मितैगी कल्चरल प्रोग्राम अमा हंदक तौबा पामी अदु करिगुमा नोइना मतें पांगनिङादि वेलकम थैंक यू